mang cho lụ. Nhưng không, mang lên không. Siap free day ya, betul. Hilang. Hello ma'am, may cha hair play gaya na thoy mi. Ado ngasidi kang kari hai road yatra ba kino do kang chingba numit ni adugi akhoi mandop ta lai khuramba jatoi ni adugi lai heruk lai bagi oina su poche mani su dum jenga ke haidana imang cha thoi mi ado kadai dana haibado mayam minar se kone chatli se ꯃꯌꯥꯝ ꯑꯁꯤꯒꯤ ꯇꯦꯃꯥꯁꯦ ꯑꯁꯤꯡ ꯈꯛꯀ ꯂꯧꯕꯤꯒꯦ ꯑꯗꯨꯒ ꯀꯥꯇꯤ ꯑꯃꯒ ꯆꯥꯛꯈꯨꯝꯗ ꯁꯤꯖꯤꯟꯅꯅꯕ ꯄꯣꯠ ꯉꯥꯛꯇꯅꯤ ꯃꯊꯧ ꯇꯥꯕ ꯑꯩ ꯑꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯂꯩꯇꯕꯁꯦ ꯁꯤ ꯆꯤꯡꯁꯤꯟꯒꯦꯅ ꯂꯩꯅꯦꯕ ꯆꯥꯛꯈꯨꯝꯒꯤ ꯑꯗꯣ ꯕ꯭ꯔꯁ ꯐꯤ ꯁꯨꯅꯕꯒꯤ ꯕ꯭ꯔꯁ ꯑꯃꯈꯛꯀ ꯂꯧꯒꯦ ꯇꯧꯕ ꯐꯤ ꯁꯨꯅꯕꯒꯤ ꯕ꯭ꯔꯁꯇꯨꯗꯤ ꯃꯃꯜꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯄꯣꯠꯀ ꯆꯥꯟꯅꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩ ꯂꯧꯔꯛꯇ꯭ꯔꯦ ꯑꯗꯣ ꯇꯤꯄꯥꯗꯨꯒ ꯀꯥꯇꯤ ꯃꯆꯥꯗꯨꯒ ꯄꯨꯔ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯒꯅ ꯐꯤꯔꯣꯟ ꯉꯥꯛꯇꯅꯤ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯂꯧꯖꯔꯛꯄꯅꯤ ꯃꯇꯦꯛ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯒꯦ ꯍꯥꯏꯅ ꯁꯤꯒꯩꯗꯤ ꯀꯩꯁꯨꯝ ꯂꯧꯔꯨꯗꯦꯗ ꯃꯊꯧ ꯇꯥꯗꯕꯅꯤꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯂꯧꯔꯒ ꯂꯥꯛꯑꯦ ꯑꯗꯣ ꯑꯉꯥꯡꯒꯤꯁꯨ ꯐꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯈꯣꯡꯒ꯭ꯔꯥꯎꯅꯦ ꯈꯣꯡꯒ꯭ꯔꯥꯎ ꯃꯆꯥ ꯑꯗꯨꯁꯨ ꯂꯧꯕꯤꯒꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯌꯦꯡ ꯆꯠꯂꯤꯃꯤ ꯑꯐꯕ ꯌꯥꯎꯔꯗꯤ ꯂꯧꯕꯤꯒꯦ ꯍꯥꯏꯗꯅ ꯑꯄꯥꯕ ꯉꯥꯛꯇ ꯑꯣꯏꯅ ꯊꯦꯡꯅꯩ ꯑꯄꯥꯕꯗꯣ ꯃꯃꯜꯁꯤꯁꯨ ꯍꯥꯟꯅꯗꯤ ꯌꯥꯝ ꯍꯣꯡꯉꯝꯃꯦ ꯍꯧꯖꯤꯛꯅ ꯃꯃꯜ ꯈꯔ ꯍꯥꯏꯒꯠꯈ꯭ꯔꯦ ꯕꯦꯜꯇꯣꯂꯥꯒꯤ ꯐꯤꯁꯤꯡꯁꯤꯁꯨ ꯐꯤꯗꯤ ꯏꯐꯠ ꯐꯠꯇꯦ ꯃꯃꯜꯅ ꯇꯥꯡꯉꯦꯕ ꯑꯗꯨꯒꯗꯤ ꯑꯩꯅ ꯑꯐꯕ ꯑꯗꯨꯝ ꯌꯦꯡ ꯆꯠꯂꯤꯃꯤ ꯑꯐꯕ ꯌꯥꯎꯔꯗꯤ ꯑꯃ ꯂꯧꯕꯤꯒꯦ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯑꯐꯕꯁꯦ ꯌꯥꯝ ꯐꯪꯗꯦ ꯃꯃꯜ ꯇꯥꯡꯕꯒ ꯐꯔꯤ ꯄꯣꯠꯇꯨꯒꯤ ꯀ꯭ꯋꯥꯂꯤꯇꯤꯗꯨꯒ ꯆꯥꯟꯅꯗꯕ ꯑꯗꯨꯒꯤ ꯂꯥꯁꯇ ꯑꯩꯅ ꯀꯩꯅꯣ ꯈꯣꯡꯒ꯭ꯔꯥꯎ ꯑꯅꯤꯈꯛꯂ ꯀꯩꯅꯣ ꯂꯧꯔꯦ ꯍꯥꯟꯅꯅ ꯈꯔ ꯍꯣꯡꯉꯝꯃꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯍꯦꯟꯅ ꯇꯥꯡꯈꯠꯈ꯭ꯔꯦ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯌꯣꯟꯅꯔꯝꯃꯦ ꯁꯤ ꯐꯨꯔꯤꯠ ꯂꯩꯔꯦ ꯐꯖꯕ ꯃꯤꯔꯥ ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯟꯗꯣꯞꯇ ꯑꯃꯨꯛ ꯆꯠꯂꯦ ꯃꯥꯟꯗꯣꯞ ꯌꯧꯔꯦ ꯑꯗꯣ ꯆꯠꯄꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯤ ꯀꯥꯞꯍꯧꯗ꯭ꯔꯦ ꯀꯥꯞꯄꯤꯅꯕ ꯃꯤ ꯂꯩꯇꯕꯒꯤ ꯏꯊꯟꯇꯅ ꯑꯗꯨꯝ ꯇꯧꯖꯕꯅꯤꯅ ꯑꯗꯣ ꯍꯧꯖꯤꯛ ꯑꯥꯔꯠꯀꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯣ ꯃꯤ ꯃꯌꯥꯝ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯨꯒ ꯃꯇꯨꯡꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯈꯣꯠꯂꯝꯃꯦ ꯑꯗꯨꯒ ꯑꯥꯔꯠꯀꯤ ꯍꯧꯖꯤꯛ ꯑꯥꯔꯇꯤ ꯇꯧꯔꯦ ꯑꯥꯔꯇꯤ ꯍꯥꯏꯕꯗ ꯀꯩꯅꯣ ꯈꯪꯗꯦꯗ ꯑꯗꯨ ꯇꯧꯔꯦ ꯑꯩꯈꯣꯏꯅ ꯑꯥꯔꯇꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯌꯦꯡꯉꯨ ꯃꯌꯥꯝ ꯃꯤꯁꯤꯡꯁꯦ ꯈꯪꯕꯒ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯃꯤꯁꯤꯡꯗꯨꯗꯤ ꯂꯣꯏꯅ ꯃꯐꯝꯒꯤꯗꯣ ꯂꯣꯏ ꯄꯨꯟꯁꯤꯜꯂꯕꯅꯤꯅꯅꯦ ꯑꯈꯪꯕ ꯃꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯕꯁꯨ ꯌꯥꯏ ꯃꯌꯥꯝꯅ ꯌꯦꯡꯕꯗ
ꯍꯩꯔꯨꯛ ꯁꯦꯝꯃꯦ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯗꯅ ꯍꯩꯔꯨꯛ ꯀꯥꯏꯔꯦ ꯍꯩꯔꯨꯛ ꯁꯦꯝꯃꯦ ꯑꯩꯁꯨ ꯌꯥꯎꯅ ꯁꯦꯝꯕꯤꯔꯦ ꯂꯩꯁꯥꯕꯤ ꯀꯥꯡꯕꯨ ꯆꯤꯡ ꯃꯧꯅꯥ ꯉꯥꯛꯇꯅꯤ ꯁꯦꯝꯃꯤꯁꯤꯅ ꯑꯗꯨꯒ ꯌꯦꯟꯕꯅ ꯂꯩꯁꯥꯕꯤꯒꯤ ꯊꯕꯛ ꯂꯩꯁꯥꯕꯤꯅ ꯌꯦꯜꯂꯅꯤ ꯃꯧ ꯅꯍꯥꯁꯤꯡꯅ ꯁꯦꯝꯕꯒꯤ ꯍꯩꯔꯨꯛ ꯀꯔꯤ ꯀꯔꯥ ꯁꯣꯏꯕꯒꯤ